Kethabi higik launa kaptuna puksel phatrabi lauthibi migi machak maran kada mitarubi aina thon mani aina thon mangakni ima ipuroiba ngasidi aiga kainar aigi khujun thorangna isagi punsibu mairi thokna chahanba tangkhoi tanaba sillubani aibu hingduna laikhidra ai hingbagi kanadra ai muk phattaba midi malem sida lairamlaro malem imase aina maram oiraga lumlani asi harga kethabido masage achakpa yumgi mairi manungda songchinduna mado yabi thawai thaki mangle arembada phatraba loksing sizinnaruba migi mangnaba taknaba sillubana kethabi masana masagi laiba lepsakhibani mina suyadaba laina suyadaba thaba tawrubana magi poloi phajakhidabani masagi hakan changbi hoi hoi haiduna masagi khudung inbi mama masu masabu phatte tawhaidi haiduna warak hogdabana masu mana tawjarubugi mai phangjabani miyoi bai khoidi taibang semba mapuda loina inthokpasu yabu nate isagi laibakti isana lepjaba tai phattaba haibasina mangjarisidi isa khaktani aduga michang leijadaba lanjadabagisu laile thaudoksina mayek singna takle somdana kamdauri ahing mamai oiraklaba ngarawi nujana wagai hidugi hiranamadi himai chumlakpana kege lokta khongban yorokle jingu layambagi sayon gumbi ngarawi biduna lamjingduna pukhibana asuk sanglaba nambul magi thekna khoina cheliba turel tutupsingdo karamna lan landuna lakhibana khangawdabani sajik taba sinarakpa kanda hido lokta khongbanda khamde ngarawi biduna leirinu yengna khoinau mafam sida ipuga loinena ngasidagi mafam sida leiro jingu langon chawbana soidana thausilakani karimta wagana ngasi nanga iga unariba mafam hi khampham moiriba mafam se thanga chingi napom samukon haina koloido ngasi nanga iga unariba sigum mahausago irai khuding unabago mafam sida adum unasiko khoinau nang karimta waganuko jingu masu ita nangi maikeida lepli waganuo khoinau matagi waido tabada leirinuna ita nangna aigidama loibi chingjawgo lepiringi nataina karigi waruni itagi lamandi nataina mapoksimagi tonduna leheurani anido awai khumtawni khoinau laman haiba wahaido hainagumsi itana isu ipubu mipatta singi khuttagi yaibi thawai kanbirakhibani ita pharese madu haukhre madugi wafamdo haudoraklanu khoinau hoi khoinau ita nangna yaningdrabanina ai haudoraklar khoinau inung taina ngangi hairakle namu taibang mina ukhrabadi pharara aduna nataidi loktak laije irol nungda thopkhragi hoi khoinau asumna ngarawibi langsabi kobido laije irol nungda thopkhre asum tawna nongsu tamna ngan thorakle nongalakpadadi pukchel chawbu kanana masu mapugi changjafam pibire moirang them sagai bibahan thambaugi sangaida masu mapu ni panthungpam moire ina kaira khunba lawyam chaba thambongni magidi
ꯏꯪꯈꯣꯜ ꯆꯥꯎꯏꯗꯣ ꯃꯐꯝ ꯑꯇꯩ ꯀꯌꯥꯁꯨ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯂꯩꯗꯣ ꯑꯗꯨꯅ ꯇꯣꯞꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡ ꯃꯁꯨ ꯃꯄꯨ ꯑꯅꯤꯒꯤ ꯇꯣꯞꯅ ꯌꯨꯝ ꯑꯃ ꯁꯥꯕꯤꯔꯦ ꯃꯄꯨꯅ ꯀꯕꯣꯛ ꯌꯣꯜꯂꯤ ꯃꯣꯏꯔꯥꯡꯈꯣꯔꯤ ꯀꯩꯊꯦꯜꯗ ꯃꯁꯨ ꯃꯄꯨ ꯑꯅꯤꯗꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯍꯤꯡꯉꯤ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯇꯨꯡꯏꯟꯅ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯗꯨꯅ ꯄꯥꯃꯦꯜꯁꯨ ꯃꯄꯨꯅ ꯄꯤꯕ ꯄꯨꯟꯁꯤ ꯆꯩꯊꯦꯛ ꯁꯨꯔꯗꯨꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯇꯤꯟꯈ꯭ꯔꯦ ꯃꯄꯨꯅ ꯂꯩꯈꯤꯗ꯭ꯔꯕꯗ ꯅꯥꯏꯇꯣꯝ ꯇꯥꯍꯧꯏ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯂꯩꯔꯤꯅꯨ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯅ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯄꯗꯗꯤ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝ ꯂꯣꯠꯄ ꯌꯥꯗꯕꯒꯨꯝ ꯃꯥꯒꯤ ꯐꯖꯕꯁꯨ ꯂꯣꯠꯄ ꯌꯥꯔꯝꯗꯦ ꯊꯝꯕꯧꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯕꯥꯇꯣꯝꯕꯤꯗꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯌꯥꯎꯖꯗꯕꯅꯤꯅ ꯂꯩꯔꯤꯅꯨꯕꯨ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯗꯧꯅ ꯂꯨꯅ ꯇꯧꯖꯩ ꯆꯦꯡꯂꯧ ꯁꯛꯅ ꯍꯦꯟꯕꯤ ꯂꯩꯔꯤꯅꯨ ꯃꯁꯛ ꯃꯇꯧꯅ ꯐꯖꯔꯛꯂꯕꯗ ꯂꯩꯅꯝꯅ ꯂꯩꯀꯥꯏ ꯄꯜꯂꯥꯜꯂꯤ ꯀꯕꯣꯛ ꯌꯣꯟꯕꯒꯤ ꯁꯤꯟꯐꯝꯁꯨ ꯇꯣꯛꯍꯜꯂꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯣꯏꯔꯥꯡ ꯐꯤ ꯁꯥꯏ ꯐꯤ ꯁꯥꯔꯦ ꯑꯗꯨꯃꯛ ꯍꯩ ꯃꯥꯅ ꯍꯩꯇꯕ ꯁꯤꯟꯊꯥꯕꯨ ꯂꯩꯇꯦꯗꯣ ꯊꯕꯛ ꯈꯨꯗꯤꯡ ꯂꯣꯏꯅ ꯃꯥꯏꯄꯨꯅꯕ ꯍꯩ ꯁꯤꯟꯊꯥ ꯑꯃ ꯁꯨꯕꯗ ꯃꯆꯨ ꯇꯥꯏ ꯑꯗꯨꯕꯨ ꯌꯨꯝꯊꯪꯅꯕ ꯑꯃꯗꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯥꯒ ꯂꯦꯡꯒꯥ ꯑꯣꯏꯒꯗꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯅ ꯐꯥꯎꯕ ꯃꯥꯕꯨꯗꯤ ꯀꯜꯂꯛꯏ ꯆꯦꯡꯂꯧ ꯁꯛꯅ ꯅꯤꯡꯊꯤꯖꯕ ꯁꯛꯁꯨ ꯋꯥꯠꯇꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯔꯨꯕꯅ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥ ꯊꯤꯟꯕꯒꯨꯝꯃꯤ ꯃꯥꯒꯤ ꯑꯁꯨꯝꯅ ꯐꯖꯕ ꯂꯤꯆꯠꯁꯤ ꯎꯔꯒ ꯌꯨꯝꯂꯣꯟ ꯃꯔꯤ ꯂꯥꯟꯅ ꯂꯩꯕꯤ ꯃꯥꯒ ꯂꯦꯡꯒꯥ ꯑꯣꯏꯕꯤ ꯊꯣꯏꯁꯅꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯛꯆꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯄꯣꯛꯄꯤ ꯃꯃꯥ ꯊꯕꯥꯇꯣꯟꯒ ꯆꯤꯟꯗꯥ ꯄꯧꯗꯥꯅꯗꯨꯅ ꯈꯠꯅꯔꯝꯃꯤ ꯆꯥꯛ ꯊꯣꯡꯉꯤ ꯍꯩꯇꯦ ꯆꯒꯥ ꯉꯥꯛꯇ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯃꯆꯨ ꯇꯥꯗꯦꯗꯣ ꯌꯦꯡꯖꯧꯅꯦ ꯂꯩꯔꯤꯅꯨꯁꯦ ꯃꯥꯅ ꯍꯩꯇꯕ ꯀꯔꯤ ꯂꯩ ꯃꯇꯧ ꯇꯝꯖꯧ ꯃꯥꯒꯨꯝꯕꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯃꯇ ꯌꯥꯎꯔꯝꯂꯕꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯅꯤ ꯏꯃꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯁꯤꯒꯤ ꯁꯩꯗꯥꯡꯂꯛꯄꯁꯤꯒꯤ ꯃꯇꯧ ꯇꯝꯃꯨ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯑꯩ ꯅꯥꯀꯣꯡ ꯋꯥ ꯌꯥꯝꯅ ꯆꯤꯜꯂꯤ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥꯒꯤ ꯋꯥꯗꯣ ꯀꯅꯥꯗꯅꯣ ꯉꯥꯡꯉꯨꯆꯣ ꯍꯩꯃꯥ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ ꯃꯤꯅ ꯑꯐꯕ ꯋꯥ ꯍꯥꯏꯕꯗꯤ ꯂꯧꯗꯦꯅꯦ ꯃꯁꯦ ꯂꯝꯖꯥ ꯁꯔꯥꯠꯁꯤꯒꯤ ꯋꯥꯗꯣ ꯏꯃꯥꯅ ꯄꯨꯁꯤꯟꯕꯤꯔꯛꯀꯅꯨ ꯍꯥꯏ ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯀꯟꯃꯟꯗ꯭ꯔꯥ ꯂꯝꯖꯥ ꯁꯔꯥꯗ ꯂꯝꯖꯥ ꯁꯔꯥ ꯍꯥꯏꯗ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯋꯥꯉꯥꯡ ꯀꯟꯖꯥꯎ ꯍꯦꯟꯃꯜꯂꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯃꯤꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯒꯅꯤ ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯦ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯦ ꯁꯤꯗ ꯅꯠꯇꯦ ꯏꯃꯥꯕꯨ ꯊꯧ ꯂꯩꯇꯕꯤꯔꯣ ꯅꯠꯇꯦꯅꯦ ꯌꯦꯡꯒꯦ ꯌꯥꯎꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯂꯝꯖꯥ ꯁꯔꯥꯠꯁꯤꯒꯤ ꯃꯃꯤꯡꯁꯦ ꯄꯟꯗꯨꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯉꯁꯤꯗꯤ ꯃꯔꯝꯗꯣ ꯅꯆꯥ ꯑꯩꯒꯤ ꯏꯐꯝꯗ ꯈꯪꯍꯜꯂꯨ ꯍꯥꯏ ꯑꯐꯕ ꯃꯤꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯗ꯭ꯔꯕꯗꯤ ꯐꯠꯇꯕ ꯃꯤꯒꯤ ꯃꯇꯧ ꯇꯝꯃꯨ ꯍꯥꯏꯒꯗ꯭ꯔꯅꯦ ꯑꯩꯕꯣ ꯑꯉꯥꯎꯕꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯃꯥꯒꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯑꯩꯕꯨ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯁꯩꯗꯥꯡꯉꯛꯄꯤ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯄꯟꯗꯨꯅ ꯑꯩꯕꯨ ꯋꯥꯔꯛꯄꯤꯅꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯥꯀꯣꯡ ꯑꯅꯤꯁꯦ ꯅꯨꯡꯇꯤꯒꯤ ꯇꯥꯃꯟꯗꯅ ꯏ ꯇꯥꯔꯦ ꯍꯩꯃꯥ ꯃꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯑꯣ ꯑꯩꯈꯣꯏꯗꯤ ꯃꯇꯥ ꯑꯃꯅꯤ ꯏꯃꯥꯕꯨ ꯈꯪꯗ꯭ꯔꯣ ꯅꯍꯥꯟꯈꯩ ꯋꯥ ꯆꯦꯔꯝꯂꯒ ꯐꯦꯠ ꯂꯥꯎꯕ ꯃꯈꯩ ꯀꯣꯟꯊꯣꯡꯂꯣꯝꯗ ꯈꯣꯡꯀꯥꯞ ꯆꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤ ꯊꯣꯏꯁꯅꯥ ꯃꯆꯥꯅ ꯆꯠꯈꯤꯕ ꯎꯔꯒ ꯇꯝꯐꯥꯇꯣꯟꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯒꯦꯒꯦ ꯃꯆꯤꯟ ꯀꯟꯕꯒꯤ ꯃꯇꯤꯛ ꯈꯨꯝꯃꯛꯏ ꯍꯣ ꯂꯩꯀꯥꯏ ꯀꯣꯏꯔꯨꯒꯦ ꯇꯝꯐꯥꯇꯣꯟ ꯊꯕꯥꯛ ꯌꯩꯔꯒ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯃꯁꯤꯒꯤ ꯍꯥꯛꯇꯛꯁꯤꯗ ꯀꯅꯥꯅ ꯈꯪꯕ ꯃꯤꯋꯥ ꯃꯩꯁꯥ ꯂꯥꯡꯕ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯥꯂꯦꯟ ꯍꯥꯏꯕ ꯊꯥꯗꯨꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯍꯔꯥꯎꯒꯗꯕꯒꯤ ꯀꯦꯒꯦ ꯀꯪꯂꯥꯗ ꯃꯄꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯐꯝꯅꯥꯏꯕꯁꯤꯡ ꯑꯃꯗꯤ
ꯀꯦꯒꯦꯗ ꯂꯩꯕ ꯑꯈꯪꯉꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯅꯨꯃꯤꯠ ꯂꯦꯞꯂꯦ ꯍꯔꯥꯎ ꯃꯥꯒꯤ ꯁꯛꯆꯦꯟꯇꯪ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯁꯥꯟꯅꯅꯕ ꯍꯔꯥꯎ ꯄꯨꯡꯒꯣꯏ ꯌꯀꯥꯕꯨꯡꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅꯕꯒꯤ ꯃꯀꯨꯝ ꯃꯇꯥ ꯀꯥꯂꯦꯟ ꯊꯥꯅ ꯌꯧꯁꯤꯜꯂꯛꯂꯕꯗ ꯆꯩꯔꯥꯞ ꯂꯣꯏꯁꯪꯒꯤ ꯏꯉꯨ ꯐꯝꯅꯥꯏꯕꯁꯤꯡ ꯃꯌꯨꯝ ꯀꯩꯒꯤ ꯅꯤꯡꯊꯧꯅꯆꯤꯡꯕ ꯑꯄꯥꯟꯐꯝ ꯂꯩꯀꯥꯏ ꯂꯥꯛꯄꯅꯆꯤꯡꯕꯗ ꯃꯥꯡꯖꯧꯅꯅ ꯄꯥꯎꯖꯦꯜ ꯄꯤ ꯆꯩꯔꯥꯞ ꯂꯣꯏꯁꯪꯒꯤ ꯏꯉꯨ ꯐꯝꯅꯥꯏꯕꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯍꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪ ꯈꯨꯗꯤꯡꯃꯛꯇ ꯄꯥꯎꯖꯦꯜꯂꯒ ꯂꯥꯏ ꯀꯣꯅꯨꯡ ꯂꯥꯏꯕꯨꯡꯗ ꯀꯧꯈꯠꯇꯨꯅ ꯀꯨꯞꯅ ꯋꯥꯇꯥꯅꯩ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯄꯥꯎꯖꯦꯜꯂꯤ ꯃꯥꯏꯆꯧ ꯑꯃꯥꯏꯕ ꯂꯣꯏꯁꯪꯒꯤ ꯄꯥꯎꯃꯦꯟꯈꯣꯟꯒꯤ ꯂꯣꯏꯗꯥꯝ ꯀꯥꯂꯦꯟ ꯊꯥꯅ ꯂꯥꯛꯄꯗ ꯊꯕꯤꯅ ꯆꯩꯖꯤꯟꯗꯕ ꯊꯕꯥꯅ ꯂꯥꯟꯗꯪꯗꯕ ꯄꯥꯡꯈꯠꯂꯛꯄ ꯅꯤꯜꯃꯥꯡ ꯍꯨꯝꯅꯤ ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯨꯃꯤꯠꯇꯒꯤ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯜ ꯂꯥꯏꯒꯤ ꯍꯔꯥꯎ ꯆꯦꯛꯁꯤꯟꯇꯝ ꯍꯔꯥꯎ ꯊꯦꯡꯒ ꯌꯥꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯄꯥꯎꯖꯦꯟꯗꯨꯅ ꯈꯪꯍꯜꯂꯤ ꯂꯣꯏꯅꯅ ꯃꯣꯏꯔꯥꯡꯒꯤ ꯂꯩꯀꯥꯏ ꯂꯥꯛꯄꯁꯤꯡꯗ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯒꯜ ꯇꯧꯅꯔꯤꯕ ꯁꯥꯒꯩ ꯁꯥꯒꯩꯒꯤ ꯄꯤꯕꯥ ꯈꯨꯗꯤꯡꯃꯛꯇ ꯑꯍꯛꯄ ꯁꯣꯏꯐꯗꯕ ꯄꯥꯎꯖꯦꯜ ꯄꯤꯈꯤ ꯁꯥꯒꯩꯒꯤ ꯄꯤꯕꯥꯁꯤꯡꯅ ꯂꯥꯏꯕꯨꯡꯊꯧ 9 ꯂꯥꯏ 18 ꯂꯥꯏ ꯍꯧꯒꯗꯕ ꯅꯨꯃꯤꯠꯀꯤ ꯑꯉꯟꯕ ꯑꯌꯨꯛꯇꯒꯤ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯃꯁꯥꯏꯀꯣꯜ ꯂꯥꯏꯕꯨꯡ ꯌꯥꯏꯀꯣꯏꯅꯨꯡꯗ ꯃꯇꯝ ꯆꯥꯅ ꯊꯤꯡꯒꯠꯂꯛꯀꯗꯕꯅꯤ ꯍꯥꯏꯅ ꯄꯥꯎꯖꯦꯜꯂꯤ ꯑꯁꯨꯝꯅ ꯂꯥꯏ ꯊꯤꯡꯒꯠꯂꯛꯅꯕ ꯍꯥꯏꯔꯕꯗ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯣꯏꯔꯥꯡꯊꯦꯝ ꯊꯕꯥꯇꯣꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯂꯥꯠꯂꯤꯕ ꯂꯥꯏ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯕꯤ ꯄꯤꯊ꯭ꯔꯥꯏꯕꯤꯕꯨ ꯊꯤꯡꯒꯠꯅꯕ ꯁꯦꯝ ꯁꯥꯏ ꯃꯣꯏꯔꯥꯡꯒꯤ ꯆꯠꯅꯕꯤ ꯀꯔꯤꯅꯣ ꯈꯪꯗꯕꯤ ꯂꯩꯔꯤꯅꯨꯅ ꯊꯕꯥꯇꯣꯝꯕꯤꯒꯤ ꯃꯐꯝꯗ ꯂꯥꯏ ꯊꯤꯡꯒꯠꯄꯒꯤ ꯆꯠꯅꯕꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯪꯒꯠꯆꯩ ꯃꯇꯝꯗꯨꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯄꯨꯛ ꯇꯞꯄꯤ ꯊꯕꯥꯇꯣꯝꯕꯤꯅ ꯂꯩꯔꯤꯅꯨ ꯌꯦꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯍꯥꯟ ꯅꯣꯡ ꯅꯌꯨꯀꯦꯒꯤ ꯅꯤꯡꯊꯧ ꯏꯋꯥꯡ ꯄꯨꯔꯤꯛ ꯂꯥꯎ ꯐꯥꯡ ꯄꯣꯡꯂꯦꯟ ꯍꯟꯕꯒꯤ ꯃꯍꯥꯊꯛ ꯆꯤꯡꯉꯨ ꯈꯣꯌꯨꯝ ꯃꯄꯥꯎꯃꯦꯟꯅ ꯃꯣꯔꯤ ꯊꯧꯕꯤꯌꯥꯆꯥ ꯂꯥꯃꯩꯕꯗ ꯄꯥꯎꯇꯥꯛꯄ ꯀꯦꯒꯦ ꯃꯆꯦꯠ ꯑꯃꯅ ꯃꯣꯏꯔꯥꯡ ꯃꯆꯦꯠ ꯑꯃꯅ ꯈꯣꯌꯨꯝ ꯂꯥꯏꯁꯛ ꯀꯌꯥ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯅꯈꯤꯕ ꯈꯣꯌꯨꯝ ꯂꯥꯏꯐꯝ ꯁꯦꯝꯅꯈꯤꯕ ꯂꯩ ꯄꯨꯟꯅ ꯂꯥꯏꯕꯨꯡꯊꯧ 9 ꯂꯥꯏꯔꯦꯝꯕꯤ 9 ꯁꯥꯒꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡꯅ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯅꯩ ꯃꯣꯏꯔꯥꯡ ꯂꯥꯏꯁꯪꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯥꯏꯁꯪꯕꯝ ꯁꯥꯒꯩꯅ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯁꯥꯕ ꯏꯅꯨꯡꯃ ꯁꯥꯕ ꯅꯣꯡꯁꯥꯕ ꯂꯥꯠꯂꯤꯗꯣ ꯃꯣꯏꯔꯥꯡ ꯈꯨꯃꯟ ꯂꯩꯀꯥꯏꯗ ꯂꯩꯕ ꯈꯨꯃꯟ ꯁꯥꯒꯩꯒꯤ ꯄꯤꯕꯥꯅ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯕ ꯂꯥꯠꯂꯤ ꯃꯣꯏꯔꯥꯡ ꯀꯣꯟꯖꯪꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯥꯒꯩ ꯄꯤꯕꯥꯅ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯜ ꯂꯥꯠꯂꯤ ꯃꯣꯏꯔꯥꯡ ꯀꯤꯌꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯊꯣꯉꯥꯝ ꯁꯥꯒꯩꯒꯤ ꯄꯤꯕꯥꯅ ꯂꯥꯏꯅꯤꯡꯊꯧ ꯎꯔꯤ ꯂꯥꯠꯂꯤ ꯑꯃꯨꯛꯁꯨ ꯂꯩꯀꯥꯏꯁꯤꯃꯛꯇꯒꯤ ꯀꯤꯌꯥꯝꯒꯤ ꯁꯥꯒꯩꯅ ꯂꯥꯏꯅꯤꯡꯊꯧ ꯊꯣꯡꯅꯥꯡ ꯂꯥꯠꯂꯤ ꯃꯣꯏꯔꯥꯡ ꯂꯩꯐꯥꯛꯐꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯩꯐꯥꯛꯐꯝ ꯁꯥꯒꯩꯒꯤꯅ ꯂꯥꯏꯅꯤꯡꯊꯧ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯕ꯭ꯔꯦꯜ ꯂꯥꯠꯂꯤ ꯑꯁꯤꯅꯁꯨ ꯂꯣꯏꯅꯥꯏꯗꯦ ꯑꯇꯩ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯊꯕꯥꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯛ ꯉꯛꯂꯗꯨꯅ ꯂꯩꯔꯤꯅꯨꯅ ꯏꯃꯥ ꯌꯥꯝꯃꯤꯗ ꯁꯤ ꯐꯥꯎꯕ ꯌꯥꯝꯅ ꯋꯥꯠꯂꯤꯗ ꯏꯆꯥꯇꯣꯝꯕꯤ ꯂꯩꯔꯤꯅꯨꯅ 8ꯁꯤꯡꯗꯨꯁꯨ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯂꯥꯠꯄ꯭ꯔꯥ ꯂꯥꯠꯂꯦ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯊꯦꯝꯒꯤꯅ ꯄꯤꯊ꯭ꯔꯥꯏꯕꯤ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯕꯤ ꯂꯥꯠꯂꯤꯕꯁꯤꯒꯨꯝ ꯑꯣ ꯂꯥꯏꯁꯤꯡꯁꯦ ꯊꯤꯡꯒꯠꯀꯗꯣꯏꯔꯥ ꯂꯥꯏꯀꯣꯟꯗ ꯁꯥꯒꯩꯒꯤ ꯄꯤꯕꯥꯁꯤꯡꯅ ꯗꯣꯂꯥꯏꯂꯦꯡ ꯊꯣꯡꯗꯨꯅ ꯂꯥꯏꯒꯤ ꯐꯤꯔꯥꯜ ꯆꯣꯡ ꯃꯥꯡ ꯊꯥꯔꯒ ꯀ꯭ꯋꯥꯒꯣꯛꯁꯦꯟ ꯀꯥꯒꯨꯛꯅꯆꯤꯡꯕ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯅ ꯄꯨꯡ ꯁꯦꯟ ꯌꯩꯗꯨꯅ ꯊꯤꯡꯒꯠꯇꯣꯏꯅꯤ ꯑꯗꯨꯒꯤꯔ ꯗꯣꯂꯥꯏ ꯊꯧꯔꯥꯡ ꯇꯧꯔꯤꯁꯦ ꯍꯣꯏꯅꯦ ꯏꯆꯥꯇꯣꯝꯕꯤ ꯂꯥꯏ ꯍꯔꯥꯎꯕ ꯍꯧꯕ ꯅꯨꯃꯤꯠꯅꯤ ꯃꯃꯥ ꯄꯣꯛꯉꯩꯗꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯕ ꯐꯪꯂꯛꯇ꯭ꯔꯤꯕꯤ ꯂꯩꯔꯤꯅꯨꯗꯤ ꯃꯁꯥꯗꯣ ꯏꯔꯥꯡ ꯂꯥꯡꯏ ꯈꯣꯏꯔꯟ ꯃꯁꯥ ꯄꯥꯏꯕꯒꯨꯝꯃꯤ ꯈꯣꯏꯅꯧ ꯃꯇꯥ ꯂꯥꯡꯂꯦꯟꯒ ꯀꯦꯒꯦꯁꯤꯗ ꯂꯥꯛꯉꯩꯗꯒꯤ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯕꯤ ꯈꯣꯏꯅꯧ ꯃꯇꯥ ꯁꯥꯟꯅꯔꯕꯅꯤ ꯂꯨꯅ ꯇꯤꯟꯅꯕꯤ
ꯑꯅꯤꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯉꯁꯤꯗꯤ ꯄꯨꯟꯅ ꯅꯤꯡꯊꯤꯖꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠꯇꯨꯅ ꯌꯥꯎꯔꯤ꯫ ꯅꯨꯔꯥ ꯊꯝꯕꯥꯜ ꯃꯥꯟꯕꯤꯅꯤ ꯂꯩꯔꯤꯅꯨ ꯀꯧꯕꯤ ꯅꯨꯖꯥꯗꯣ ꯍꯔꯥꯎꯕꯒꯤ ꯅꯤꯡꯊꯤꯖꯔꯕ ꯆꯔꯩ ꯐꯤꯖꯦꯠ ꯂꯩꯇꯦꯡꯅ ꯊꯣꯛꯂꯛꯄꯗꯗꯤ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩꯗꯨꯗ ꯃꯥꯗꯧꯅ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤ ꯆꯅꯨ ꯅꯤꯉꯣꯜꯗꯤ ꯑꯅꯤ ꯁꯨꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯏꯀꯧꯅꯕ ꯃꯣꯏꯔꯥꯡ ꯅꯥꯟꯕꯤ ꯇꯨꯔꯦꯜꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃꯗꯤ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕꯁꯤꯡꯅ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯂꯛꯏ꯫ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯌꯥꯎꯔꯤꯕꯤ ꯂꯩꯔꯤꯅꯨ ꯂꯝ ꯌꯧꯈꯩ ꯐꯖꯩ ꯃꯤꯌꯥꯝ ꯃꯔꯛ ꯊꯣꯛꯂꯛꯄꯗ ꯂꯝ ꯉꯥꯜꯂꯤ ꯈꯪꯗꯦ ꯃꯥꯒꯤ ꯃꯁꯥꯗꯣ ꯁꯤꯃ ꯋꯥꯠꯂꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯄꯨꯝꯅꯃꯛꯀꯤ ꯃꯤꯠꯌꯦꯡꯐꯝ ꯃꯥꯅ ꯑꯣꯏꯔꯤ꯫ ꯅꯥꯟꯕꯤ ꯇꯨꯔꯦꯜ ꯃꯄꯥꯜ ꯌꯧꯔꯕꯗ ꯃꯩꯆꯧ ꯑꯃꯥꯏꯕꯅ ꯇꯨꯔꯦꯜ ꯏꯁꯤꯡ ꯈꯨꯠ ꯑꯅꯤꯃꯛꯅ ꯂꯥꯝꯕ ꯐꯪꯅ ꯅꯤꯡꯒꯥꯡꯅꯅ ꯐꯝꯂꯒ ꯂꯥꯏꯖ ꯏꯁꯤꯡꯗ ꯍꯟꯅ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯅꯕ ꯁꯦꯝ ꯁꯥꯏ꯫ ꯑꯗꯨꯒ ꯂꯥꯏꯖ ꯏꯔꯨꯜꯅꯨꯡꯗ ꯀꯣꯟꯌꯥꯏ ꯍꯨꯜꯂꯤ꯫ ꯀꯣꯟꯌꯥꯏ ꯍꯦꯛ ꯍꯨꯟꯕꯒ ꯑꯃꯥꯏꯕꯅ ꯍꯧ ꯀꯦꯒꯦ ꯅꯨꯡꯒꯣꯏꯕꯨ ꯂꯝꯍꯜꯂꯣ ꯏꯈꯝꯕꯤ ꯏꯔꯝꯕꯤ ꯏꯄꯣꯛꯆꯅꯨ ꯊꯣꯡꯒꯥꯏ ꯌꯥꯡꯃꯣꯡꯕꯤ ꯇꯝꯄꯥꯛ ꯏꯁꯨ ꯏꯔꯣꯏ ꯌꯥꯝꯕꯤ ꯏꯉꯧꯔꯣꯏ ꯃꯉꯥꯃ ꯏꯃꯨꯔꯣꯏ ꯇꯔꯨꯛꯃꯛ ꯉꯁꯤ ꯀꯣꯔꯧꯅꯣꯡ ꯂꯣꯏꯗꯥꯝ ꯊꯥꯖ ꯀꯥꯂꯦꯟ ꯊꯥꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯣꯡꯃꯥꯏꯖꯤꯡ ꯑꯁꯤꯗꯒꯤ ꯆꯤꯉꯨ ꯏꯕꯨꯡꯉꯣ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯜ ꯂꯥꯏꯒꯤ ꯍꯔꯥꯎ ꯆꯛꯁꯦꯟ ꯇꯝ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯊꯧꯊꯤꯖꯒꯦ ꯍꯔꯥꯎꯖꯒꯦ ꯍꯥꯏꯕꯒꯤ ꯀꯣꯔꯧ ꯅꯨꯡꯂꯨꯝꯄꯥꯟ ꯂꯨꯄꯥ ꯑꯉꯧꯕꯅ ꯂꯨꯄꯥ ꯌꯥꯏꯗ ꯆꯜ ꯃꯥꯂꯦꯝ ꯂꯩꯁꯅꯥ ꯑꯉꯥꯡꯕꯅ ꯁꯅꯥ ꯌꯥꯏꯗ ꯆꯜꯂꯕꯅꯤ꯫ ꯂꯝꯃꯥꯕ ꯇꯨꯝꯃꯥꯕ ꯂꯝꯁꯦꯟꯕ ꯇꯨꯁꯦꯟꯕ ꯂꯝꯉꯥꯛꯄ ꯇꯨꯉꯥꯛꯄ ꯂꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯄꯨꯔꯤꯕ ꯍꯦ ꯈꯣꯌꯨꯝ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯅ ꯀꯠꯆꯔꯤꯕ ꯈꯌꯣꯝꯁꯤꯕꯨ ꯂꯧꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯗꯅ ꯑꯃꯥꯏꯕꯅ ꯈꯌꯣꯝ ꯑꯃꯨꯛ ꯂꯥꯏꯖ ꯏꯔꯨꯜꯅꯨꯡꯗ ꯂꯥꯛꯏ꯫ ꯍꯦꯛ ꯂꯥꯛꯄꯒ ꯈꯌꯣꯝꯗꯣ ꯂꯥꯏꯖ ꯏꯔꯨꯜꯅꯨꯡꯗ ꯇꯞꯅ ꯂꯨꯞꯈꯤ꯫ ꯑꯃꯨꯛ ꯑꯃꯥꯏꯕꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯦ ꯁꯦ ꯍꯦ ꯏꯈꯥꯏ ꯅꯤꯡꯊꯧ ꯏꯔꯥꯏ ꯂꯩꯃ ꯂꯩꯒꯨ ꯁꯪꯗꯦꯡꯕꯤ ꯂꯩꯔꯥꯏ ꯃꯤꯠꯌꯦꯡꯕꯤ ꯐꯧꯗꯨ ꯅꯨꯡꯄꯥꯛꯊꯛꯇ ꯁꯛꯌꯦꯡꯕꯤ ꯂꯩꯕꯥꯛꯅ ꯅꯌꯨꯝ ꯑꯣꯏꯔꯤꯕꯤ ꯂꯥꯏꯖ ꯏꯁꯤꯡꯅ ꯅꯐꯤ ꯐꯤꯖꯦꯠ ꯑꯣꯏꯔꯤꯕꯤ ꯏꯃꯥ ꯏꯕꯦꯝꯃ ꯏꯀꯥ ꯏꯀꯨꯝꯕꯤꯁꯨ ꯑꯣꯏꯔꯤꯕꯤ ꯅꯅꯥꯏꯅ ꯈꯌꯣꯝ ꯑꯁꯦ ꯀꯠꯆꯔꯤ ꯂꯧꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯅ ꯍꯦꯛ ꯍꯥꯏꯕꯒ ꯈꯌꯣꯝ ꯂꯨꯞꯈꯤꯕ ꯃꯄꯥꯗꯨꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯀꯣꯡꯒꯣꯜꯅ ꯑꯀꯟꯕ ꯁꯥꯎꯝ ꯑꯃꯒ ꯂꯣꯏꯅ ꯂꯥꯏꯖ ꯏꯔꯨꯜꯅꯨꯡꯗꯒꯤ ꯕ꯭ꯔꯤꯛ ꯕ꯭ꯔꯤꯛ ꯁꯧꯒꯠꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯃꯥꯂꯪ ꯁꯥꯎ ꯑꯀꯟꯕ ꯁꯤꯜꯂꯛꯏ꯫ ꯑꯃꯨꯛꯁꯨ ꯁꯥꯎꯝꯗꯨꯗ ꯍꯩꯅꯝ ꯂꯩꯅꯝ ꯁꯨꯅ ꯏꯇꯤꯟꯗꯨꯅ ꯌꯦꯜꯂꯔꯤ꯫ ꯆꯔꯥꯡ ꯂꯤꯁꯤꯡ ꯍꯧꯅꯗꯨꯅ ꯂꯩꯔꯥꯏ ꯃꯄꯥꯜꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯏꯄꯥꯛ ꯏꯌꯥꯏꯗꯁꯨ ꯀꯣꯡꯒꯣꯟꯅ ꯇꯥꯎꯗꯨꯅ ꯂꯩ꯫ ꯄꯥꯛ ꯍꯦꯛ ꯇꯥꯛꯇꯦ ꯇꯧꯔꯤꯕꯗꯣ ꯈꯨꯗꯤꯡꯃꯛꯅ ꯇꯥꯛꯂꯤꯕꯁꯦ ꯑꯐꯕ ꯈꯨꯗꯝ ꯆꯥꯡꯗꯝꯅꯤ꯫ ꯑꯃꯥꯏꯕꯁꯤꯅ ꯂꯥꯛꯂꯤꯕ ꯈꯌꯣꯝꯁꯦ ꯍꯔꯥꯎꯅ ꯂꯧꯔꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯑꯃꯥꯏꯕꯅ ꯑꯃꯨꯛ ꯁꯣꯜꯂꯛꯏ꯫ ꯀꯣꯔꯧ ꯅꯨꯡꯗꯣꯜ ꯊꯛꯇ ꯉꯥꯡꯉꯣꯏ ꯍꯥꯏꯕ ꯂꯥꯏꯅ ꯈꯣꯜꯂꯤ ꯉꯥꯡꯉꯣꯏꯕꯨ ꯂꯝꯍꯜꯂꯨ ꯑꯄꯣꯛꯆꯅꯨ ꯊꯣꯡꯅꯥꯡ ꯌꯣꯡꯃꯣꯡꯕꯤ ꯅꯪꯕꯨꯁꯨ ꯇꯥꯏꯒꯦ ꯀꯣꯔꯧ ꯅꯣꯡꯃꯗꯣꯜ ꯇꯔꯦꯠꯃꯛꯇ ꯂꯩꯔꯤꯕ ꯈꯣꯌꯨꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯃꯥꯂꯦꯝꯂꯩꯗ ꯈꯨꯡꯒꯨꯝꯕꯤꯔꯛꯎ꯫ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡ ꯇꯔꯦꯠꯃꯛꯇ ꯂꯩꯔꯤꯕ ꯈꯣꯌꯨꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯂꯥꯏꯖ ꯏꯄꯥꯜ ꯂꯥꯡꯅ ꯀꯥꯈꯠꯄꯤꯔꯛꯎ ꯍꯥꯏꯕꯒꯤ ꯆꯤꯉꯨꯅ ꯀꯨꯝꯕꯨ ꯀꯨꯝꯁꯥꯔꯣ ꯈꯣꯌꯨꯝꯅ ꯊꯥꯕ ꯁꯥꯔꯨꯔꯣ ꯆꯤꯉꯨ ꯏꯕꯨꯡꯉꯣ ꯍꯦ ꯃꯤꯡꯈꯩ ꯑꯣꯏꯔꯤꯕꯣ ꯀꯦꯒꯦ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯜ ꯂꯥꯏ ꯀꯣꯔꯧ ꯊꯛꯇ ꯂꯩꯔꯤ ꯂꯩꯔꯁꯨ ꯀꯨꯝꯕꯤꯔꯛꯎ ꯀꯣꯔꯧ ꯃꯥꯂꯦꯝ ꯂꯩꯈꯜ ꯇꯔꯦꯠ ꯇꯨꯅ ꯀꯨꯝꯕꯤꯔꯛꯎ ꯀꯣꯔꯧ ꯃꯥꯂꯦꯝ ꯂꯩꯃꯔꯣꯟ ꯇꯔꯦꯠ ꯇꯨꯅ ꯀꯨꯝꯕꯤꯔꯛꯎ ꯅꯗꯥꯏꯔꯛ ꯅꯃꯨ ꯇꯥꯏꯕꯪꯆꯥꯁꯤꯡ ꯍꯟꯅ ꯍꯟꯅ ꯄꯨꯅꯦꯝꯖꯔꯤ꯫ ꯋꯥꯔꯤꯁꯤꯒꯤ 50ꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ,
ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯋꯥꯔꯤ ꯑꯅꯧꯕ ꯂꯥꯛꯄ ꯈꯪꯅꯕꯒꯤꯗꯃꯛ ꯕꯦꯜ ꯑꯥꯏꯀꯟꯗꯨ ꯅꯝꯕꯤꯌꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯏꯀꯣꯛ ꯅꯣꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ